तादा अखोगी खुलसिदा ममांगैदा सनागी खुनु अमा लेरमी हाइबदुबो मदुबो असेंबरने लेरमी अखोइना पिकलिङै मतमदा वारी ओइनासु ताइ अदुबो नोंमतंग उबदगी हेना अमोनदी उखिदे यामनासु फजै सनादा सनानी ओ तादा अइदिने मयामना पंगाइ हाइनाबदुदा वारी ओइरमगद्रा खनबनी तादना खंगबिबगा लेरगदी खुनुदुगी मरमदा वारीगा लिबिगेरा अइना खंगबदुदी अदुमक लिगे अखोइना यामना पिकलिङै मतमदनिदा खुनुदो नोंमखकने अखोइना उमंगदा चटपदा थेंनबनी मदुदने अइना खंगनिंगबदगी अखोइ पाबुंगदा हंगबनी अदुदा पाबुंगना हाइबदने ममांगैदा लेरमी हाइ पाकपाक्ती अखोइगी खुलक्ता पाइरक्ती हाइ अदो पाबुंगना हाइबदने अखोइगी खुलदा लुखराबी अमा लेरमी हाइ मंगोंदने खुनु असिना मागी मसादो सना ओलगा मतेंग पांगबजानिदा मदुदा खुनुदुगी सनादो लुखराबीदुना कलक्तना मतुदो फोइदलोय हाइ अदुदगी खुनुदो अदुम पाइरगा चखरे हाइ अदुदगीदी अदुम खुनुदो उदेदी हाइ अदो अखोइना उरिदुना करम्बा खुनुनो हाइबदी खंगदे माकी मसा मसुको ओरिब्रा तादा वारीदो अमता लिबियुबा होय होय लिगे मुन्ना तारो उमंग अमदा खुनु अमा नाइतोम हिंगलमी उचेक असी हेक येंगबदा इचम चंबा उचेक माली अदुबु मागी टॉप टॉपा मगुन अमदी लेरमी मदुदी महाकी मतु असी महाकना हेक लेमाइदा खिक्थबा मतमदा महाकी मतु अदु सना ओलमी सोमदा उमंग अदुगा थंगनबदा खुल अमसु लेरमी खुलदुदा लेबा मियोइसिंगना उचेक खुनु अदुगी मगुल अदु खंगलदुना उचेक अदुबु फानब होनरमी अदुबु खुंगंग अदुदा लेरिबा मियोइसिंग अदुनदी उमंग अदुदा चंगबदी ngamlamde मसिगी मरमदी थाइना ममांगैदगी हौना उमंग अदुदा महु चेलबा फत्रबा जीव कया लई हाइना थाजनदुना चंगनदबनी उचेक खुनु अदुसु माबु मियोइबसिंगना फानब होनरिबुदु खंगलदुना मियोइबसिंगदगी यामना लापना लेरमी अदुगा सोमदसु खुंगंग अदुदा लुखराबी ममा मचा मकोय अहुम लेरमी मकोय यामना लाइरे लुखराबी ममा अदुना फंगबा थबक सुदुना मचा अनिदुबु योगलमी तोम्बी नंग थबक तु लोइबगा दुकान दा चलुरो पोचै सिंग खरा लैरगा थमलंबनी मदु लौसिलुचो अदुगा नंगना होरेन हनबदा चाक इंसांग अरेंबा लैबसिंगदो नचा सिंगी चानबा पुबिको अदुगा नंगसु सिदा चारगा चतख्रो होय इचे ऐसे थबक से लोइबगा इचे ने हाइबदो चटलगे मेम थोय अदुक यामना फत्तबा नपीदी नते अदुबु मागी हाइबबु वंगांग संगांगदी कया लुजदे असुमना मेम थोयगी युमदा लुखराबी तोम्बीना थबक सुरमी नोंमदी उचे खुनु अदुना ओइपाइ पाइदुना लेरिङैदा लुखराबी ममा मचाना ngangnariba adu tarami बेमा नंग इमुंगी थबक इंखांग सिंगसे निंगथीना लोइसलमु इमा चटनबा तौरगे को इमा याम वारमलनी ऐसु इमागी मतुंग इंदुना थबक सुबदु लाक्चगे इमा बेमा नंग चटपा यादे इमा ना ngamnaba hotnagani मदुगिसु मथक्ता इबानी मक चथोक्लबदी ननाउ नुपा असिदी मतोम त करमना लेहौगनी अदुना नंग चटपा यादे को इमा तंगना सूरगा चाबसिनदी अखोय नुंगाइरकनी थाजद्रे अदुना ऐसु इमागी तुंग इलागे करिगिनो अदुक वाखल सोंथरिबदुबो ननाउ नुपा असे खितंग चाउखिसनु अदुदैदी अखोय अहुम चंगदना पैसा तालगा नुंगाइना लैदोइनी असुमना वारी सानबा असि उचे खुनु अदुना तारदुना ममा मचागी अवाबा असि खरत ओरबसु कोहल्लगे खल्लदुना मागी मसा अमा खिक्थरमी मसा अदुना लैमाइदि हेक ताबगा सना ओलमी मदु उबदा ममा मचा मखोय अनिदो अंगकपो ओइरे मदुदगिदी ममा अदुना उचेक अदुदा असुमना हाइरमी हे खुनु करिगिनो नंगना ngasi ima icha aikhoida piriba khudol asibo ima icha gidi nangonda pijanaba karisu leizade aina laklibase nakhoidagi karisu lauge haiduna lakpa nate
ꯅꯈꯣꯏꯗ ꯑꯩꯒꯤ ꯁꯅꯥ ꯑꯣꯟꯕ ꯑꯩꯒꯤ ꯃꯇꯨ ꯑꯁꯤ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯁꯅꯥ ꯑꯣꯜꯂꯕ ꯃꯇꯨꯁꯤ ꯅꯈꯣꯏꯅ ꯌꯣꯜꯂꯣ, ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯖꯔꯣ꯫ ꯑꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯈꯨꯅꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯁꯅꯥ ꯑꯣꯜꯂꯕ ꯃꯇꯨ ꯑꯗꯨ ꯑꯗꯨꯝ ꯈꯤꯛꯊꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯈꯤꯛꯊꯔꯝꯕ ꯃꯇꯨ ꯑꯗꯨ ꯌꯣꯜꯂꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯇꯥꯎ ꯇꯣꯝꯕ, ꯃꯔꯨꯞ ꯆꯥꯎꯕ ꯂꯥꯛꯏꯅꯦ, ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯇꯥꯎ ꯆꯥꯎꯕ, ꯏꯇꯥꯎ ꯀꯨꯃꯥꯔ, ꯀꯔꯤ ꯂꯩꯔꯒꯦ? ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯔꯣ? ꯍꯣꯏ ꯏꯇꯥꯎ, ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯦ꯫ ꯑꯗꯣ ꯉꯁꯤꯁꯦ ꯑꯍꯥꯎꯕ ꯑꯃꯁꯨ ꯆꯥꯁꯤꯔꯅ, ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯁꯤꯔꯅ ꯍꯧꯕ ꯂꯥꯛꯏꯅꯦ꯫ ꯏꯇꯥꯎ, ꯁꯥꯗꯨꯕꯨꯗꯤ ꯆꯥꯕ ꯌꯥꯏꯅꯦ, ꯑꯗꯨꯗ ꯑꯩꯁꯦ ꯈꯣꯡꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯇꯨꯁꯜꯂꯨꯕꯗꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄꯁꯦ ꯉꯝꯗ꯭ꯔꯤꯅꯦ꯫ ꯑꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯣ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅꯦ ꯏꯇꯥꯎ꯫ ꯀꯝꯗꯧꯁꯤꯒꯦ ꯏꯇꯥꯎ? ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯆꯥꯎꯕ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯨ ꯌꯥꯏꯗ꯫ ꯑꯗꯣ ꯆꯥꯕꯗꯤ ꯏꯇꯥꯎꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯏꯇꯥꯎꯅ ꯊꯣꯡ ꯊꯥꯛꯅꯕꯗꯣ ꯀꯔꯤꯅꯣ ꯁꯤꯜ ꯂꯥꯡ ꯇꯧꯔꯝꯃꯣ꯫ ꯑꯩꯈꯣꯏ ꯁꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯔꯒ ꯄꯨꯔꯛꯀꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯍꯜꯂꯛꯑꯣꯏ꯫ ꯏꯇꯥꯎ ꯀꯨꯃꯥꯔꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯁꯦ ꯍꯦꯛꯇ ꯍꯟꯗꯦꯅꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯁꯥꯗꯣ ꯑꯃ ꯍꯦꯛꯇ ꯐꯥꯔꯣ, ꯐꯥꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯁꯤꯗꯅꯦ ꯑꯍꯥꯎꯕ ꯑꯩꯒꯤꯅꯦ ꯌꯦꯟ ꯈꯔ ꯂꯩꯔꯤ, ꯍꯦꯛꯇ ꯊꯣꯡꯉꯒ ಚಾಥೋꯛꯑ ꯂꯣꯏꯔꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯂꯩꯕꯤꯔꯝꯃꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯁꯥꯗꯣ ꯐꯥꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯏꯇꯥꯎ ꯆꯥꯎꯕ, ꯁꯥꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯦ, ꯑꯁꯤꯒꯤ ꯃꯅꯨꯡꯁꯦ ꯆꯪꯂꯒ ꯑꯝꯇꯪ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯁꯥ ꯈꯔꯗꯤ ꯊꯦꯡꯅꯅꯤꯁꯦ꯫ ꯏꯇꯥꯎ ꯀꯨꯃꯥꯔ, ꯑꯁꯤꯒꯤ ꯎꯃꯪꯁꯤꯗꯤ ꯆꯪꯅꯗꯕꯅꯤ ꯏꯇꯥꯎ, ꯆꯪꯕꯗ ꯀꯌꯥꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯝꯇꯪꯗꯤ ꯆꯪꯉ ꯌꯦꯡꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯁꯥꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯏꯇꯥꯎꯗꯁꯨ ꯁꯥ ꯄꯣꯔꯛꯀꯅꯤ, ꯁꯥ ꯐꯥꯗꯅꯗꯤ ꯍꯜꯂꯛꯑꯔꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯑꯒꯨꯝ ꯇꯧ꯫ ꯂꯥꯛꯑꯣ ꯏꯇꯥꯎ, ꯑꯝꯇꯪꯗꯤꯅꯦ ꯆꯪꯉꯒ ꯌꯦꯡꯁꯤ꯫ ꯍꯣꯏ ꯐꯔꯦꯅꯦ, ꯍꯦꯛꯇ ꯆꯪꯉꯒ ꯌꯦꯡꯉꯁꯤ꯫ ꯎꯃꯪꯁꯦ ꯌꯥꯝꯅꯗꯤ ꯐꯖꯩꯅꯦ, ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯆꯪꯗꯕꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕꯁꯦ ꯈꯪꯗꯕꯅꯤꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯇꯥꯎ, ꯑꯥꯗ ꯆꯆꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯅꯦꯍꯦ, ꯃꯁꯤ ꯐꯥꯔꯕꯗꯤ ꯑꯁ ꯆꯞ ꯆꯥꯔꯅꯤ ꯏꯇꯥꯎ꯫ ꯍꯣꯏꯅꯦ, ꯑꯥꯗ ꯂꯩꯔꯦꯅꯦ, ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ, ꯀꯨꯏꯔꯦꯅꯦ ꯁꯖꯤꯒꯁꯦ ꯆꯥꯈꯤꯗꯕ꯫ ꯂꯥꯛꯑꯣ ꯏꯇꯥꯎ, ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯒꯅꯦ ꯁꯖꯤꯁꯦ ꯐꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯇꯥꯎ, ꯐꯖꯅ ꯌꯦꯡꯉꯒ ꯀꯥꯞꯄꯨꯀꯣ, ꯑꯍꯥꯟꯕ ꯀꯥꯞꯄꯁꯤꯗ ꯄꯥꯜꯍꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯅꯤ, ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯌꯥꯅꯤ, ꯑꯩ ꯄꯥꯅꯕ ꯀꯥꯞꯀꯗꯣꯏꯅꯤ꯫ ꯄꯥꯟꯈ꯭ꯔꯦ, ꯂꯥꯛꯑꯣ ꯏꯇꯥꯎ ꯈꯨꯜꯂꯨꯔꯁꯤ꯫ ꯑꯁ, ꯑꯁꯤꯒꯤ ꯁꯥꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯥꯟꯅꯔꯅꯤ, ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯕꯕꯨ ꯀꯅꯥ ꯂꯩ? ꯂꯨꯈ꯭ꯔꯥꯕꯤ ꯇꯣꯝꯕꯤ ꯑꯗꯨ ꯑꯍꯦꯟꯕ ꯄꯥꯝꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯕꯦꯝꯃ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯈꯨꯅꯨ ꯑꯁꯤ ꯊꯥꯖꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯎꯆꯦꯛ ꯑꯁꯤꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯐꯣꯏꯗꯠꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯌꯣꯜꯂꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯗꯣꯏꯅꯤꯅꯦ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯔꯣꯏꯁꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯃꯥ ꯑꯗꯨꯗ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯈꯨꯅꯨ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫
ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯐꯥꯔꯒ ꯃꯥꯒꯤ ꯃꯇꯨꯁꯤꯡ ꯑꯗꯨ ꯐꯣꯏꯗꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯣꯏꯗꯠꯈꯤꯕ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯁꯅꯥ ꯑꯣꯜꯂꯛꯇ꯭ꯔꯤ, ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯃꯇꯨ ꯑꯗꯨꯒꯨꯝ ꯂꯩꯔꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯏꯔꯕ ꯅꯨꯄꯤ, ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯂꯝꯂꯦ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯦ꯫ ꯑꯩꯒꯤ ꯃꯇꯨ ꯑꯁꯤ ꯉꯁꯤꯗꯒꯤ ꯁꯅꯥ ꯑꯃꯠꯇ ꯑꯣꯜꯂꯔꯣꯏ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯂꯥꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯈꯨꯅꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯂꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯈꯨꯅꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯇꯣꯝꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯈꯤ꯫